Hello mayam gi mafamda ai video ma thamjaramge adudi mayam hojikkan si hair fall over hair thinning oi ba bibra habidi paraba ma chalam dai da program ma thom dai da hair style apamba ma hek torok pa matam da haidi mo ma ita ta sanaba gumba adugumba problem mayam ma khoina face to bala gi dina ko adu mayam su na te ba isa mak su tawjari bani ba ko tawkhri bani ba ko ado haidi season gi matung ina khoi gi samsi ju change haidi samsi ju magi mathau se change oi na ko haidi samse napsan bagumba atuga gi di samse yamna ken bagumba sam ken basi di hojing mi puna mak tu su haidi nupi anamba su sam ken ba jawra maroi haiba yai hai tare ko samsi di dum ke labane ado sam ken basi khoina khwai digi wa badi sam ken basi jamna wai hai tare khoina halak pa matam da sam basi ken ba uraga thawai di nungai ta ba thawai nungai ta bagumba pokpa tu umdo adugi su matak da khoina program ma tholpa matam da siga saitang chatlu ke toba haidi de chatpa khangde program ma luhong ba khangde kari khangde khoina chatpa matam sida akhoi gi samsina akhoi gi haidi sakse fidget na selaga su kaisu phaja ponte ba khoina samse mong da style tawraga aduga khoidi ni khoi nupi obi sing di dum chalina ko aduga samse ken ba samse mong mi cha cha rade khoina style tawbodo hekta mong mi cha cha da bdine ko asi pame asi sumoina style tawraga chalage haraga tan bagumba haidi samdo na mong cha drabina style tawning da bagumba tawina ko do ai isamak su tawjari bani ba ko ma'am aduga aina kari tawsige kari teisige kari teiraga hair fall oi ba fagani hair thinning oi ba fagani aina khalle special occasion ama chalam dai da di hair style yugo chanam ta thoroi dam aduga idi aina yamna sauninge yamna khalle ai samgi damak da yamna khalle mayam pigi di samje yamna mathau tai ba ko sam phaja ba yamna mathau tai aduga mayam aina internet da sum yeng masida aina hair fall control to da mating pi bangamba madudi nude ki kerosene hair oil sine ba ko aduga masina samse lumtha hanba sangda hanba kalhanba samke no khopata yamna mating oye ba ko adu larubada ina atai su search tawre ba ko adudi masiki hair oil si da yaruba singse vitamin E alpha beta and gamma asi amna yaukre ba ko ma'am aduga mayam IT masise tha ni musure ina use tawre se ado 80% samken bagi sangse hanthare hai tare mayam ado thajadraga mayam ai hoji tum yengbiyo ai samse yamna healthy oiba yamna haidi sangton ba yam deba ano busum yam ano busam haidi masa su yam chongkhat e mayam yam harawe idea khumra asigi hair oil je sijina badagi engonda yamna kana ba habdo oire ba yam aduga mayam asigi oil se akoina luba matamda magi marek to magi thau do yam laina chali hai tare do akoina magi thau se lobirani bako aduga lobiraba matungda akoina sangkhong dagi hauraga sammaton phau base phajana taibiba anamba sangkhong sida yamna taibiba ko do sangkhong sida taira matungda akoina phajana massage tawbirani phajana massage tawbirani munna massage tawbiraba matungda mayamna luramdagi pung ani hungi mamangda taisalaga dum thambiba yagane bako natragana hayeng luni haibagumba ngasi nungthangubada sum tairamba aduga overnight asum tairaga thambiramba ko ado hojikti aina tawning hair style thadokninga su dum thadoe aduga pune hadi aina tawning hair style apam hair style no ai adum tawba ngame tawba yare ko myam karim chingna karim khangdana ai hair style se sum tawjare hai tare myam kasigi manam se yamna su manam haina da bagumba do oide ko adum nushie ba ko mai manam se ko myam aduga myam yam phaba mana nude kerosene hair oil sina samsre hydrate oina thamme aduga fitness ki oiba problem oiba do ohen bangamde masida yamna phaba benefit lei haibadi numit ki mangal dagi haidi protect to bangami hai tare bako haidi masi protective layer amagi mong da mathau pangthoi hai tare adum yam kamaina tawre asigi hair oil se mayam da kari gumba pambi batara gadi description da link hapchara mage mayam check up to biro aduga mayam pambira gadi order tawsan biro